Mathanggi numit nongalaba matungda Kisorbu mahaki mayumda thabak subi nupi aduna yum adugi mapanda wanthaduna taaduna leiramba fangnaki. Nupi aduna Kisorbu thangatuna yum adugi manungda pusilaga fabungda hipalami amadi doctor da phone taurami. Doctor na Kisorbu phajana yenglaba matungda doctor aduna mahak wakhal yamna khanmanbadagi makok adu puba ngamdaduna wanthabani haiduna hairaklami. Kisor na wakal taraklaba matungda mahakna mahaki imung manungda amuka phone taurami amadi makhoibu yamna thuna yum aduda leiba laknaba haiduna hairami. Adubu mahaki imung manungnadi makhoigi hanagi yum adugi thabak khara watli amadi thabak adu loidri fau yum aduda lakpa ngamkhiroi haiduna hairaklami. Maram aduna haujik Kisor numit kharani amok yum aduda mathanta leiba tarami. Kisor kiman khiduna nungdangda tumba yaramde. Mahak ahing athengbada tumlambadagi ikhang khangaudana khangau haukalami amadi mahaki ka adugi manungda mahakna mapanda urakhiba asiba mising adu mahaki manakta leptuna mahakpu munna yengduna leibagum taurami.